नोंमा निनिदि कैसु थोदोकपा तौदना हौख्रे कांगी कुमैना लाकपदा किहोमगी मेलासु हौरक्ले ngarian chinggi paringsi handakti kihomna yomkhai yolari hiainu hoigisu chinggi jaga amada kihom khara thabani mamana ayamba honajabani apai bungosu pension jakhibadagi magi loinabigi mateng pangbase adum chatli kihom singdo mapung pharaduna heklaba matungda yona bahaiduna hainarakli numitto hiainu hairi ima di jagi sing thung thakpaga kaiga chatpadu yam thenglani ai hana chalamage nepikna ma chalani aisi haurasi makhoi auto tu da hairi hiainuna nepik hairi badi maringi mani amani makhoi gi yumse maring khulga thangnana leirabani makhoi gi yumga hek yum thangnaba imungdugi manini ine apik haina kaunabadagi hiainuna samjilaga nepik kaujabani apikna so hiainisi yam nungsina yam luna tawbani apika chalage haibadadi mamai be madusi yarake magi da hapa chankhini haibrane khangde aina hangbadadi channi hai haibaga tawbuga apikto gate gi kaurakle oi hiyai tarabro lawone nangbo loidribro ngasidi mi yam chingani ni mafam phangaroi ne apikna kaubuda taraduna hiyainu na khumlei hoi ne pik lahage potse thangdorage apikna magi nupatuda so hairaga poche ado thangdokpa yauminari kihom ne pan khara ne hainoga lafoi kharaga chingda thaba hangam kharagani pulab hablaga hiainu do apika puna jakre chinglambi yaurabada mafam chaba yenglaga poche singdo lokthaduna sem sarakle mi ataisu yonaba laknaba horamlabani apikna hairi aina haidra ngasidi mafam nunaganina nganna la haurisi pharabani natradi mafam afabaga phangadabanathi hiainu dunui somda mamai be manadi thadokre haibabu mapai bungonadi nungangi magi loine bi dahari mama yagadrani karibuno moiba angang thadokre du haiwani mani apika chakhibabu kaisu tawrida adugi wanati ne nangbo handak ibemada tawri mayam sigi wani ni nangbo as afabata khansise mapa afaba khalagane afaba thokpani angau aphaibu numit khudingi ongnai haibro nong phado unabagi wani loikhre halakta busoisin lambi de thengnabada sajing hori bahaibu oirumgani nong phado angau aphai thengnai haiduna mapan thokta bida laigadaba nati isabune imungda punsinuna thamgadaba natida hoini nangna haidusu sumini adubu thamoisida sum pakatpa pokpagi wanini aikhoigidi icha mathantani soiba yaba natini hoi adubudi lali haideda isu yam chumliba wafamni mapa hoise phare nangi jagi sing lushingadabado lushil angangi jakti kamdaubuno ada nangna chatpada pukhidoiro natraga hore nangbu aina thinamlaga mabuna yumda mupuraga pijagadro halu yaruida ibi madumapa horen aina chatpada khara hek pubirage aduga ada ma tokpadum chajarani phare adudi chagi singdo lushina batawu ngahak leradi mi yam chingkhalani mama ga mapa ga to asamna wari sanari mahirel do nongnini si magi accident gi case tu da nainaba yaba nainari ngaida wakhal phaidorakpa ngamdaduna leirabani case to ngarang lushinkhre mi do ngara mana hik ngamdana phakre ngasidi mahakamok station dagi mamai leithurakli mama hek leithurakpaga hiainu hana ningsinglei hiainu gi yumda chatna honari mana mayum dagi thurakpado pung mapan tarabani gari do hiainu gi mayum tamna tharokle फनेम कुइना गेट मयादुदगी खरा चथुकलगा गाड़ी दो खामदुना लेरपनी हियाइन उदी अदुदगी गाड़ी खरकलबनो खंगदे नुंसागा सागलपदुदा हल्लसिरा हाइदुना थौरकपदुदा चिंगरोमदा खरा थौगलुखिगे हाइदुना थौगलपनी मी खरा परिंग पोचे योंखना बहंगरमले मैरियल मबुक्ता खले मसी कांगे ओरमाले मी कोइबा लाकनबसो यावरेना तौरिसे
ꯃꯊꯣꯡꯅ ꯉꯟꯅ ꯊꯣꯛꯅꯔꯛꯂꯦꯗ ꯄꯨꯡꯕꯨ 10 ꯇꯥꯗ ꯉꯥꯏꯔꯤꯅꯤ ꯃꯌꯥꯝꯁꯦ ꯀꯨꯝꯍꯩ ꯏꯔꯥꯡꯅꯤ ꯍꯥꯏꯔꯗꯤ ꯊꯋꯥꯏꯁꯦ ꯌꯥꯎꯅꯕꯖꯥꯠꯅꯤꯀꯣ ꯁꯨꯝ ꯌꯦꯡꯂꯒ ꯒꯥꯔꯤꯗꯣ ꯊꯧꯒꯠꯂꯛꯄꯗ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯥꯟꯕ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯎꯈꯤꯕꯗꯨꯗ ꯃꯍꯤꯔꯦꯜꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄꯗ ꯍꯤꯌꯥꯏꯅꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯠ ꯌꯣꯟꯐꯝꯗꯨꯗ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯏꯅꯨꯡ ꯅꯨꯡꯁꯤꯈꯩ ꯐꯅꯦꯛ ꯀꯣꯐꯤ ꯃꯆꯨ ꯑꯃꯒ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃꯒ ꯂꯤꯠꯂꯒ ꯀꯨꯆꯨ ꯉꯧꯔꯞ ꯇꯧꯕꯗꯨꯗ ꯃꯁꯝꯒꯗꯣ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯕ ꯇꯦꯟꯕꯁꯨ ꯅꯠꯇꯕ ꯃꯨꯁꯤꯡ ꯃꯨꯕꯗꯨꯅꯒ ꯋꯥꯏ ꯋꯥꯏ ꯇꯥꯔꯒ ꯁꯥꯏꯒ ꯀꯛꯂꯒ ꯅꯣꯈꯤ ꯇꯧꯗꯨꯅ ꯄꯣꯠ ꯌꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯃꯍꯤꯔꯦꯜꯗꯣ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯠ ꯑꯔꯥꯡꯕꯤꯅꯣ ꯈꯪꯗꯦ ꯕꯤꯡ ꯂꯥꯎꯅ ꯀꯥꯈ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤꯁꯨ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯔꯝꯃꯤ ꯀꯤꯍꯣꯝꯗꯨ ꯆꯨꯝꯅ ꯌꯣꯟꯕ ꯅꯠꯇꯦ ꯈꯣꯛꯂꯒꯁꯨ ꯌꯣꯜꯂꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯀꯤꯍꯣꯝ ꯈꯣꯛꯎ ꯍꯥꯏꯕꯒꯤꯔ ꯀꯔꯤꯅꯣ ꯍꯤꯌꯥꯏꯅꯨꯅ ꯀꯤꯍꯣꯝꯗꯣ ꯈꯣꯡꯅ ꯑꯄꯤꯛꯀ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯗ ꯐꯂꯞ ꯌꯦꯡꯕꯗꯨꯁꯨ ꯃꯍꯤꯔꯦꯜꯅ ꯎꯔꯤ ꯃꯆꯤꯟꯅ ꯈꯪꯁꯣꯟ ꯁꯣꯟꯈꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯤ ꯈꯪꯗꯦ ꯆꯥꯔꯛꯇꯦ ꯈꯪꯗꯦ ꯀꯤꯍꯣꯝ ꯆꯥꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯀꯤꯁꯤꯟꯅꯕ ꯅꯨꯡꯁꯤꯟꯅꯕ ꯍꯩꯕ ꯅꯨꯄꯤꯅꯤ ꯃꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯃꯣꯏꯊꯦꯝ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯄꯨꯟꯁꯤꯁꯦ ꯋꯥꯔꯕ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯕ ꯅꯠꯇꯕ ꯑꯗꯨꯒ ꯃꯥꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯅꯗꯤ ꯃꯁꯤ ꯃꯥꯒꯤ ꯁꯥꯖꯠꯁꯤ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯅꯤ ꯌꯥꯝ ꯄꯥꯝꯃꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯒꯥꯔꯤꯗꯣ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗꯨꯗ ꯈꯥꯝꯂꯔꯤ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯀꯟꯅ ꯀꯤꯍꯣꯝ ꯈꯣꯛꯂꯤ ꯌꯦꯡꯈꯠꯂꯛꯇꯕꯤꯗ ꯃꯤ ꯑꯃ ꯂꯥꯛꯏ ꯈꯪꯕꯒꯤ ꯑꯗꯨꯝ ꯍꯪꯂꯛꯏ ꯀꯔꯤ ꯂꯧꯁꯤꯒꯦ ꯑꯗꯨ ꯍꯪꯂꯛꯄꯗꯨꯗ ꯃꯍꯤꯔꯦꯜꯗꯣ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯀꯔꯤꯃꯠꯇ ꯈꯟꯊꯍꯧꯕ ꯑꯃꯠꯇ ꯇꯧꯗꯅ ꯍꯤꯌꯥꯏꯅꯨꯅ ꯐꯝꯂꯤꯕ ꯄꯣꯠꯐꯝ ꯑꯗꯣ ꯃꯥ ꯀꯧꯈꯥꯏꯕ ꯍꯧꯔꯛꯂꯦ ꯍꯤꯌꯥꯏꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯦꯡꯈꯠꯂꯨꯕꯗ ꯃꯍꯤꯔꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯈ꯭ꯔꯦ ꯀꯅꯥꯒꯤ ꯀꯧꯈꯥꯏꯕꯗ ꯅꯠꯇꯅ ꯅꯤꯠꯈꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯃꯥꯡꯍꯜꯂꯛꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯨꯕꯗ ꯃꯥꯒꯤ ꯅꯣꯡꯃꯩꯗꯣ ꯁꯥꯠꯇꯣꯔꯒ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯛꯏ ꯑꯄꯤꯛꯅꯁꯨ ꯈꯥꯝꯂꯛꯏ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯉꯥꯎꯕ꯭ꯔꯣ ꯍꯤꯌꯥꯏꯅꯨꯗꯤ ꯑꯄꯤꯛꯀꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯅꯣꯡꯃꯩ ꯄꯥꯏꯔꯕꯅꯤꯅ ꯀꯅꯥꯅꯁꯨ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯥꯅ ꯄꯦꯟꯗ꯭ꯔꯤꯐꯥꯎ ꯀꯞꯈꯥꯏꯕꯅꯤ ꯅꯤꯠꯈꯥꯏꯕ ꯇꯧꯔꯒ ꯑꯄꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯁꯣꯔ ꯍꯣꯟꯗꯈꯩ ꯍꯪꯂꯛꯏ ꯏꯅꯦ ꯅꯣꯏꯒꯤ ꯀꯤꯍꯣꯝꯒꯤ ꯃꯃꯜꯁꯤ ꯀꯌꯥꯅꯣ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯣ ꯆꯥꯛꯏꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯆꯥꯛꯂꯤꯁꯤꯒꯤ ꯃꯔꯝ ꯈꯪꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯐꯔꯦ ꯀꯤꯍꯣꯝꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯑꯁ ꯈꯪꯗꯦꯗ 100ꯒꯤ 5 ꯇꯧꯕꯅꯤ ꯀꯩꯗꯧꯔꯦ ꯃꯃꯜꯗꯨꯅ ꯑꯃꯨꯛ ꯍꯪꯂꯤꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯀꯧꯈꯥꯏꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯑꯃꯨꯛ ꯀꯧꯈꯥꯏꯒꯦꯔꯣ ꯀꯥꯎꯔꯣꯏꯅꯦ ꯐꯔꯦ ꯄꯣꯠ ꯃꯌꯥꯝꯁꯤꯒꯤ ꯆꯥꯎꯔꯛꯄꯁꯤ ꯍꯥꯏꯔꯒ ꯁꯦꯜ ꯀꯌꯥꯅꯣ ꯈꯪꯗꯦ ꯁꯥꯠꯇꯣꯔꯛꯂꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇꯨꯗ ꯊꯝꯂꯛꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯤꯌꯥꯏꯅꯨꯗ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯕ ꯃꯈꯩ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯀꯅꯥꯒꯤ ꯀꯤꯍꯣꯝ ꯆꯥꯕ ꯂꯥꯛꯄ ꯂꯩꯕ ꯂꯥꯛꯄ ꯂꯣꯏꯅ ꯀꯣꯛ ꯆꯥꯛꯅꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯗꯨ ꯀꯤꯕꯒ ꯄꯥꯈꯠꯄꯒ ꯀꯞꯄꯗꯤ ꯀꯞꯄꯨꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯍꯤꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯃꯍꯤꯔꯦꯜꯒꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯊꯥꯡꯕꯗꯨꯁꯨ ꯃꯍꯥꯛ ꯎꯍꯧꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯤꯕꯗ ꯃꯍꯤꯔꯦꯜꯅ ꯃꯄꯤ ꯇꯩꯊꯣꯛꯈꯤꯕꯗꯨꯁꯨ ꯃꯍꯥꯛ ꯎꯍꯧꯔꯦ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯍꯤꯌꯥꯏꯅꯨꯅ ꯄꯥꯈꯠꯄ ꯀꯤꯕ ꯑꯃꯗꯤ ꯀꯞꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯈꯤꯕꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯤꯔꯦꯜ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕ ꯄꯣꯛꯄ ꯍꯧꯔꯛꯂꯦ ꯁꯦꯜꯗꯣ ꯑꯄꯤꯛꯅ ꯄꯤꯔꯒ ꯍꯟꯂꯛꯏ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯈꯪꯗꯦꯅꯦ ꯄꯤꯛ ꯏꯁ ꯉꯥꯎꯔꯤꯕ ꯑꯣꯏꯔꯤꯅꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯗꯤ ꯃꯤ ꯉꯥꯎꯕꯅꯤ ꯈꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ ꯍꯤꯌꯥꯏꯅꯨꯗꯣ ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯏ ꯑꯄꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯣꯠꯆꯩꯁꯤꯡꯁꯤꯕꯨꯗꯤ ꯌꯥꯝ ꯄꯥꯝꯃꯨꯏ ꯑꯗꯨꯕꯨ ꯐꯔꯦ ꯁꯦꯜꯁꯤꯗꯤ ꯌꯣꯜꯂꯕꯁꯨ ꯁꯤ ꯌꯧꯅ ꯐꯪꯉꯔꯣꯏ ꯁꯦꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯈꯜꯂꯨꯔꯅꯨ ꯍꯤꯌꯥꯏꯅꯨꯗꯣ ꯁꯦꯜꯗꯣ ꯂꯧꯁꯤꯜꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯤ ꯉꯥꯡꯂꯛꯇ꯭ꯔꯦ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ ꯀꯗꯥꯏꯗ ꯆꯠꯄ꯭ꯔꯥ ꯅꯪ ꯌꯨꯝꯗ ꯆꯠꯂꯒꯦꯅꯦ ꯄꯤꯛ ꯀꯔꯤꯅꯣ ꯈꯣꯡꯅ ꯌꯥꯒꯗ꯭ꯔꯣ ꯐꯣꯟ ꯇꯧꯗꯅ ꯌꯨꯝꯗ ꯍꯣꯏ ꯇꯧꯒꯦ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯍꯤꯌꯥꯏꯅꯨꯗꯣ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ ꯈꯣꯡꯅ ꯁꯨꯝ ꯇꯞꯅ ꯎꯡꯂꯒ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛ ꯐꯅ ꯁꯥꯡꯅꯗꯤ ꯆꯠꯂꯕꯖꯥꯠꯅꯤ ꯃꯤ ꯈꯔ ꯂꯠꯄ ꯒꯣꯂꯥꯏꯒꯤ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯦ
ꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯥꯛꯄꯗ ꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯥꯏꯅꯨꯅ ꯎꯔꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯃꯍꯤꯔꯦꯜꯗꯣ ꯒꯥꯔꯤꯗꯨꯗ ꯉꯥꯏꯔꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯏꯅꯨꯗꯣ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯗꯨꯅ ꯂꯝꯕꯤꯗꯨꯗ ꯃꯈꯥ ꯇꯥꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯤꯔꯦꯜꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯣ ꯆꯞ ꯆꯥꯅ ꯌꯧꯔꯕꯗ ꯌꯥꯏꯅꯨꯗꯨ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯃꯍꯤꯔꯦꯜꯗ ꯑꯃꯨꯛꯇꯪꯒ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯤꯔꯦꯜꯒꯤ ꯃꯤꯠꯂꯨꯗꯣ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯝꯃꯤ꯫ ꯌꯥꯏꯅꯨꯗ ꯃꯗꯨ ꯎꯕꯗ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯈꯠꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯤꯔꯦꯜꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯌꯥꯏꯅꯨꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯃꯃꯥꯏꯗꯨ ꯊꯝꯂꯛꯑꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯌꯥꯏꯅꯨꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗꯨꯗ ꯄꯥꯏꯔꯒ ꯀꯞꯂꯛꯏ꯫ ꯌꯥꯏꯅꯨꯗꯣ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯊꯃꯣꯏꯗ ꯀꯔꯤꯅꯣꯝꯃ ꯐꯥꯎꯈ꯭ꯔꯦ꯫ ꯃꯤꯅꯤꯠ ꯑꯃꯃꯨꯛꯅꯤ ꯃꯍꯤꯔꯦꯜꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄꯗꯣ꯫ ꯀꯞꯄꯗ ꯂꯣꯏꯔꯒ ꯃꯍꯥꯛ ꯍꯟꯗꯣꯛꯈꯤꯗꯨꯅ ꯃꯄꯤꯗ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯤ, "ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯑꯩ ꯁꯦꯡꯅ ꯋꯥꯏ꯫ ꯅꯪꯉꯣꯟꯗ ꯑꯩ ꯁꯥꯎꯕꯁꯨ ꯉꯝꯗꯦ, ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗꯦ꯫ ꯋꯥꯔꯧꯕ ꯐꯥꯎꯒꯦ ꯇꯧꯔꯕꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯦꯛꯇ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯨꯅ ꯄꯤꯛ ꯍꯦꯛꯇ ꯊꯥꯡꯒꯠꯂꯤ꯫ ꯂꯤꯛꯂꯥꯏ, ꯅꯊꯥ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯑꯣꯠꯈꯤꯗꯧꯔꯤꯕꯅꯣ? ꯂꯥꯞꯊꯣꯛꯅꯤꯡꯂꯕꯁꯨ ꯇꯁꯦꯡꯕ ꯑꯃ ꯍꯥꯏꯔꯝꯂꯒ ꯂꯥꯞꯊꯣꯛꯄ ꯀꯩꯗꯧꯒꯦ? ꯁꯨꯃꯥꯏꯅ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯤꯛꯂꯥꯏ? ꯊꯕꯛ ꯇꯧꯏ ꯇꯧꯐꯝ ꯈꯪꯗꯦ, ꯇꯨꯝꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ꯫ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯪꯗꯤ ꯈꯪꯂꯝꯃꯣꯏ꯫ ꯅꯪ ꯑꯩꯕꯨ ꯑꯣꯠꯄꯒꯤ ꯄꯥꯞ ꯄꯨꯕ ꯄꯥꯝꯕ꯭ꯔꯥ? ꯍꯥ? ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯂꯕ ꯍꯥꯏꯕꯁꯦ, ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯅꯪ ꯈꯪꯗ꯭ꯔꯦ ꯂꯤꯛꯂꯥꯏ." ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯤꯔꯦꯜꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯣ ꯌꯥꯝ ꯊꯤꯅ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ꯫ ꯌꯥꯏꯅꯨꯗꯣ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯃꯍꯤꯔꯦꯜꯗꯣ ꯁꯥꯊꯤꯅ ꯃꯁꯥ ꯉꯝꯗꯕ ꯍꯧꯔꯦ꯫ ꯂꯣꯛ ꯂꯥꯏꯍꯧꯅꯤ ꯈꯪꯗꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯕ ꯃꯈꯩ ꯍꯦꯛꯇ ꯅꯥꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯄꯥ ꯏꯕꯨꯡꯉꯣꯒꯅꯗꯤ ꯄꯥꯈꯠꯆꯈꯤꯗꯨꯅ ꯌꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤ ꯅꯥꯔꯒ ꯗꯣꯛꯇꯔ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯕ ꯃꯆꯥꯁꯨ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯍꯦꯟꯒ ꯈꯪꯅꯕ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯃꯍꯦꯟꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯅ ꯆꯍꯤ 2ꯃꯨꯛꯇꯤ ꯍꯟꯒꯗ꯭ꯔꯥ꯫ ꯃꯗꯨꯗꯣ ꯃꯍꯦꯟꯅ ꯁꯤꯜꯂꯒ ꯌꯨꯝꯗꯨꯅ ꯀꯧꯗꯨꯗ ꯌꯦꯡꯍꯟꯕ ꯍꯧꯔꯦ꯫ ꯗꯣꯛꯇꯔ ꯂꯩꯅꯥꯁꯤ ꯌꯥꯝ ꯏꯪ ꯇꯞꯄ ꯃꯊꯧ ꯅꯤꯡꯊꯤꯅ ꯈꯪꯕ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯃꯉꯣꯟꯗ ꯁꯦꯜꯒꯤꯗꯃꯛꯇ ꯉꯥꯛꯇ ꯈꯜꯂꯒ ꯊꯕꯛ ꯇꯧꯗꯦ꯫ ꯁꯦꯜꯁꯨ ꯇꯥꯜꯂꯤ, ꯂꯣꯏꯅꯅ ꯃꯤꯁꯨ ꯌꯦꯡꯉꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯤꯕꯨꯁꯨ ꯐ꯭ꯔꯤꯗ ꯂꯥꯌꯦꯡꯂꯒ ꯍꯤꯗꯥꯛ ꯐꯥꯎꯕ ꯂꯩꯕꯤꯕ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯌꯨꯝꯁꯤꯗ ꯗꯣꯛꯇꯔ ꯄꯨꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ, ꯃꯩꯔꯦꯜꯒꯤ ꯑꯁꯥꯎꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯅꯥꯅ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯂꯁꯨ ꯁꯥꯎꯅꯤꯡꯅ ꯃꯁꯥ ꯉꯝꯗꯕꯒ ꯀꯩꯒ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯂꯩꯅꯥꯅ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯁꯣꯝꯒꯤꯁꯤ ꯏꯟꯖꯦꯛꯁꯟ ꯑꯃꯇꯪꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦ꯫ ꯏꯟꯖꯦꯛꯁꯟꯁꯤ ꯇꯧꯔꯗꯤ ꯐꯅꯌꯥꯝ ꯀꯟꯈꯠꯀꯅꯤ꯫ ꯒꯨꯂꯤꯁꯤꯗꯪ ꯑꯣꯏꯔꯒꯗꯤ ꯑꯅꯥꯕꯁꯤ ꯐꯕ ꯀꯨꯏꯅ ꯆꯪꯕꯁꯨ ꯌꯥꯏ꯫ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ?" ꯏꯃꯨꯡꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯍꯤꯔꯦꯜꯒꯤ ꯃꯔꯝꯗ ꯈꯪꯕ ꯌꯥꯕ ꯈꯪꯂꯒ ꯍꯥꯏꯔꯛꯂꯕꯅꯤ ꯂꯩꯅꯥꯅ꯫ ꯃꯍꯤꯔꯦꯜꯁꯤ ꯒꯨꯂꯤ ꯆꯥꯕꯁꯨ ꯃꯔꯩ ꯌꯥꯝ ꯇꯧꯏ꯫ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤꯁꯨ ꯑꯃꯨꯛ ꯐꯥꯎꯕ ꯀꯥꯞꯇ꯭ꯔꯤ꯫ ꯄꯤꯛꯂꯤꯉꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯤꯉꯩ ꯀꯥꯞꯂꯝꯒꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯀꯥꯞꯈꯤꯗ꯭ꯔꯤ꯫ ꯒꯨꯂꯤ ꯆꯥꯒꯗꯕꯒꯤ ꯃꯍꯨꯠ ꯏꯟꯖꯦꯛꯁꯟ ꯑꯣꯏꯅ ꯇꯧꯕꯅ ꯐꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯏꯟꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯅꯥꯅ ꯍꯩꯁꯤꯡꯅ ꯍꯥꯏꯕꯅꯤ꯫ ꯃꯍꯤꯔꯦꯜꯗꯣ ꯑꯍꯥꯟꯕꯗꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯂꯩꯅꯥꯅ ꯑꯃꯨꯛꯀ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯑꯅꯥꯕ ꯀꯨꯏꯅ ꯌꯣꯛꯄꯁꯤ ꯐꯠꯇꯕꯅꯤ꯫ ꯁꯤꯕꯁꯨ ꯁꯤꯍꯧꯗ, ꯍꯤꯡꯕꯗꯁꯨ ꯃꯤꯃꯥꯟꯅꯗ ꯇꯧꯕ ꯌꯥꯝ ꯌꯥꯎꯔꯦ꯫ ꯃꯗꯨꯃꯛꯇꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ꯫ ꯁꯠ ꯐꯒꯠꯈꯤꯕꯗꯨꯅ ꯐꯩꯌꯦꯕ, ꯅꯠꯇ꯭ꯔꯥ?" ꯈꯨꯍꯥꯏꯗꯨꯗ ꯃꯍꯤꯔꯦꯜꯗꯣ ꯂꯩꯅꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯛꯄꯗꯨꯗ ꯂꯩꯅꯥꯅ ꯅꯣꯛꯁꯤꯜꯂꯛꯏ, "ꯏꯟꯖꯦꯛꯁꯟꯗꯣ ꯇꯧꯔꯣ ꯌꯥꯔꯦ, ꯑꯩ ꯒꯨꯂꯤꯒ ꯆꯥꯅꯤꯡꯗꯦ." ꯂꯩꯅꯥꯗꯣ ꯃꯍꯤꯔꯦꯜꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯔꯒ ꯌꯥꯝꯅꯗꯤ ꯅꯣꯛꯅꯤꯡꯂꯕꯅꯤ꯫ ꯅꯣꯛꯄꯗꯣ ꯈꯥꯡꯖꯤꯜꯂꯒ, "ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁꯥꯔ꯫ ꯑꯗꯨꯗꯤ ꯍꯤꯗꯥꯛꯁꯤ ꯅꯤꯡꯖꯣꯟꯗꯗꯤ ꯀꯥꯞꯀꯗꯕꯅꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯄꯤꯔꯣ꯫ ꯃꯍꯦꯟ, ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯆꯪꯂꯛꯎ." ꯃꯍꯦꯟꯁꯨ ꯆꯪꯂꯛꯏ꯫ ꯃꯍꯦꯟ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯗꯣꯛꯇꯔꯗꯣ ꯃꯥꯅ ꯄꯨꯔꯛꯄꯅꯤ ꯈꯪꯕꯅꯤꯅ ꯃꯍꯤꯔꯦꯜꯅ ꯁꯨꯛꯂꯞ ꯌꯦꯡꯂꯛꯏ꯫
ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯂꯤꯕꯗꯣ ꯈꯪꯕ ꯃꯍꯦꯟꯅ ꯈꯧꯗꯦꯝ ꯁꯥꯟꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯪꯂꯛꯏ꯫ ꯗꯣꯛꯇꯔ ꯀꯩ ꯍꯥꯏꯒꯦ? ꯍꯤꯗꯥꯛ ꯀꯥꯞꯀꯗꯕꯅꯤ, ꯅꯤꯡꯖꯣꯟꯗ ꯀꯥꯞꯁꯤ, ꯃꯥꯒꯤ ꯃꯐꯤꯁꯤ ꯍꯥꯏꯐꯦꯠꯇꯪ ꯁꯦꯝꯁꯤ꯫ ꯃꯍꯦꯟꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯍꯤꯔꯦꯜꯗ ꯍꯥꯏꯔꯤ, ꯗꯥ ꯇꯨꯡ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯁꯤꯔꯥ? ꯃꯍꯤꯔꯦꯜꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯍꯦꯟꯅ ꯁꯦꯟꯅꯔꯒ ꯂꯩꯅꯥꯅ ꯍꯤꯗꯥꯛꯇꯨ ꯀꯥꯞꯂꯤ꯫ ꯃꯍꯤꯔꯦꯜꯗꯣ ꯋꯥꯂꯥꯡ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦ꯫ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯣꯏꯔꯕꯗ ꯂꯩꯅꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯂꯒ ꯁꯤꯟꯅꯔꯝꯂꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯍꯦꯟꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤ꯫ ꯃꯍꯤꯔꯦꯜꯗꯣ ꯃꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯤꯞꯂꯛꯄꯗꯨꯗ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕ ꯖꯒꯥꯗꯨꯗ ꯈꯔ ꯅꯥꯕ ꯐꯥꯎꯔꯗꯨꯅ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜꯗꯨ ꯂꯧꯈꯠꯂꯒ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯝꯕꯔ ꯈꯪꯗꯕꯅꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯅꯝꯕꯔ ꯈꯪꯗꯕ ꯑꯣꯏꯕꯗꯨꯗ ꯀꯔꯤ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯐꯥꯎ ꯍꯦꯛ ꯌꯦꯡꯗꯕꯤꯗ ꯅꯥꯀꯟꯗ ꯐꯣꯟꯗꯣ ꯑꯃꯨꯛ ꯊꯝꯈ꯭ꯔꯤ꯫ ꯆꯥꯛ ꯈꯔ ꯆꯥꯁꯤꯟꯈꯤꯕꯗꯨꯒ ꯍꯤꯗꯥꯛ ꯈꯔ ꯇꯧꯁꯤꯜꯂꯝꯕꯗꯨꯒꯗ ꯃꯁꯥꯗꯣ ꯃꯨꯟꯊꯔꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯊꯔꯨꯔꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔꯕꯅꯣ ꯈꯪꯗ꯭ꯔꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯈꯤꯡꯂꯛꯏ꯫ ꯊꯧꯅꯥꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃꯒꯕ ꯇꯟꯖꯥ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯐꯣꯟꯁꯦ ꯐꯔꯛꯇ ꯄꯨꯡꯇꯣꯛ ꯇꯧꯔꯛꯀꯅꯤꯕ꯫ ꯏꯁꯥꯅꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯅꯦ ꯑꯩꯅ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯗꯣꯏꯅꯦ ꯃꯁꯤ ꯌꯦꯡꯉꯨ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯗꯧꯔꯦ ꯊꯧꯅꯥ? ꯁꯥꯔ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯅꯦ꯫ ꯑꯩꯗꯤ ꯉꯁꯤꯈꯛ ꯇꯥꯖꯗ ꯉꯥꯏꯔꯤ꯫ ꯀꯌꯥꯝ ꯉꯝꯗꯕꯅꯣ ꯁꯥꯔ? ꯅꯪ ꯋꯥꯊꯤ ꯉꯥꯡꯅꯕ ꯐꯣꯟ ꯇꯧꯔꯤꯔꯣ ꯑꯩꯉꯣꯟꯗ? ꯀꯩꯅꯣ ꯁꯥꯔ, ꯉꯝꯗꯕ ꯍꯪꯕꯒꯤ ꯇꯧꯖꯔꯛꯄꯅꯤ꯫ ꯉꯝꯗ꯭ꯔꯦ ꯈꯔ ꯐꯔꯕꯣ? ꯌꯥꯔꯕꯣ? ꯍꯣꯏ ꯁꯥꯔ, ꯑꯩꯁꯨ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯁꯦ ꯑꯃꯨꯛꯇꯪ꯫ ꯌꯥꯔꯦ ꯂꯥꯛꯑꯅꯨ, ꯑꯩ ꯅꯣꯡ ꯅꯤꯅꯤꯗ ꯑꯃꯨꯛꯇ ꯄꯣꯊꯥꯒꯦ꯫ ꯌꯥꯔꯦ ꯊꯝꯃꯨꯁꯦ꯫ ꯊꯧꯅꯥꯅꯒ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯀꯛꯊꯠꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯃꯤꯠꯇꯨ ꯁꯤꯡꯉꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯦꯁꯦꯖꯇꯣ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯡꯉꯥꯏꯔꯤꯕꯣ ꯗꯗꯥ? ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯃꯍꯤꯔꯦꯜꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯁꯤꯡꯈ꯭ꯔꯤ꯫ ꯍꯤꯞꯂꯝꯕꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯐꯝꯃꯤ꯫ ꯃꯦꯁꯦꯖꯇꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯗꯤꯄꯤꯁꯨ ꯌꯥꯎꯗꯦ ꯅꯝꯕꯔꯗꯨ꯫ ꯃꯦꯁꯦꯖ ꯍꯟꯗꯕꯤꯗ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯨꯕꯗꯗꯤ ꯅꯝꯕꯔꯗꯣ ꯕꯤꯖꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ The person you are calling is currently busy. Please call again later. आप जिस व्यक्ति से संपर्क करना चाहते हैं वो अभी व्यस्त है। कृपया थोड़ी देर बाद कॉल करें।